ꯑꯩꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯌꯦꯡꯕꯒꯨꯝ ꯅꯪꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯌꯦꯡꯗꯕ꯭ꯔꯥ? ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗꯅ ꯍꯦꯜꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯜꯂꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯕ꯭ꯔꯥ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯈꯜ? ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯎꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯗꯕ꯭ꯔꯥ? ꯆꯦꯟꯖꯈꯤꯕꯅꯤ ꯏꯄꯥꯎ ꯑꯃ ꯊꯥꯖ ꯃꯉꯣꯟꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤ ꯍꯥꯏꯅ ꯆꯦꯟꯈꯤꯗꯕ꯭ꯔꯥ ꯅꯪꯗꯤ? ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯌꯦꯡꯖꯔꯝꯕꯤ ꯑꯩꯁꯦ ꯈꯜꯂꯨꯕꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ ꯈꯪꯍꯧꯗꯦ ꯈꯖꯥꯏ ꯇꯝꯅ ꯆꯦꯟꯊꯔꯛꯄꯁꯨ ꯄꯤꯔꯥꯡ ꯃꯥꯅ ꯑꯩꯅ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯕꯒꯨꯝ ꯅꯪꯗꯤ ꯌꯦꯡꯗꯕ꯭ꯔꯥ? ꯆꯦꯟꯖꯒꯦ ꯍꯟꯗꯛꯁꯨ ꯏꯄꯥꯎ ꯑꯃꯇꯪ ꯈꯟꯕꯤꯗ꯭ꯔꯕ ꯅꯣꯡꯃꯇ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯎꯕꯤꯗ꯭ꯔꯕ ꯅꯣꯡꯃꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯗ ꯂꯩꯕꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ?